Loyalam E-PAO tabi bakutima po hitram susmitana namitangi po pizari aham dapat headline. Singtam khadana yellow purup singna awa ana tarapu matamda mateng pangba asina tung koina nusi chanana lemina nabagi mari habadu oiragani haina khuraizam athawuna phonorakli Chei pusilapa Gari chamaga taramanga Imphal Chei. Indigo fly sing tha asigi tara dagi taramanga phawgi manungda hanagum mathau tawba ngamlagani hari Pausandona pichari Chingdam khadana yellow purup singna awa ana tarapu matamda mateng pangba asina tungkoina nungshi chanana lemina nabagi mari habadu oiragani haina khuraizam athawbana phondorakli Yellow purup sing asi mesel ne aikoi amatani haiba wakhalonda None district ki Hauchong subdivision manung chana laiba Zairong kholgi khunja singna kokami gi mityeng makhada lamboi khonang khongda IDP singna punna tha ama chupna chathagadawriba sedin protest ki tarukni shuba numit ngasi numit asida Zairong kholgi khunja singna purakwa chana thaknaba manama singgi polam sing sedin protest chathariba IDP singgi maphamda ngasi khusina khrei Chana thaknaba manama singgi polam sing asibu khudol tamlakpa asibu thagarpa phongdoladuna kokamigi convener khuraizam athawbana haikibada chingtam khaidana yellow purup sina awa ana tarapu matamda mateng pangba asina tungkoina nungshi chanana leminanabagi mari amasu oigedoribani haina phongdokhrei Chana thaknaba manama sing polam sing khudol tamlakhiba asiga mari lenana in pui phurupna khundaba Zairong kholgi chairman Sirai Varim Tak na phongdokhibada in pui phurupna khundaba Zairong kholgi khunja singna khulda phangwa manama sing arei bapu thoknaduna IDP singda ngasi mateng pangjaba lakpani ipa ipu singgi hangtaktagi maitei amadi in pui phurup asi yamna tona tenana nungsi channel leminarami Kristan amadi Hindu lining lakpadagi tapna lapthokhibani haiba wafam kaya ahal laman singna thambirami irang namaram oiraga ngasi relief camp ta changjafam lawduna lariba IDP singgi awabada saruk yaba oina minung sigalonena angamba khudol khara tambani hanasu makhatana phongdokhi Chei pusilapa Gari chamaga taramanga Imphal Fagatkhre National Highway 37 Imphal Jiribam lambi asida tongan ba polam sing Puba Gari chamaga taramanga ngasi ayupong taruk taba matamda Imphal gi damakta Jiribam thadokre hari Pau asina high security gi akanba checksin thoranga loinana Imphal changki ba Chei Puba Gari sing adudi LPG Gari kunipan petrol tanker kontra taret diesel tanker kunipan cement Puba Gari taramari yauna atay polam sing Puba Gari sing yauri hari Indigo fly sing tha asigi tara dagi taramanga phawgi manungda hanagum mathau tawba ngamlagani Union Civil Aviation Minister Ram Mohan Naidu na hari Indigo gi flight paktakna cancel toropadagi miyamna theinari ba khudong chadaba sing ngasidagi kokhalagani Government na airport singda hojik backlog lariba sing adu hanthahana ba mari lena ba singa yamna kana honori Laukhalaliba khongthang asigi manung channa airport amasung airline operators sing da pikliba angang sing mama sing senior citizens sing amadi disability personnel sing da hena akhanaba miyeng changna makogi chatok chasinda ayetpa pidanaba su taksingki Bharatda airline singi regulator oiriba DCGA nasu pilot singna aeroplane paibiki akaknaba matam thamlamba adu komthoknaba warep lawkhre hari amaromda Indigo gi CEO Peter Alvers na airline sing cancel toropadagi miyamna khudong chadaba mayoknabagi damak ngakpinaba phongdokhre Mahakna video message amada piba warolda numit kharani asida airlines asi flight kaya cancel tawki ngarang khakta da flight listing ama hena cancel tawki airline asina tha asigi tara dagi tara manga fabugi manungda hanagum mathau tawba ngamlagani haina mahakna thajaba su phongdokhi amaromda Bharat Railway na su flight cancel toropa asigi yengduna rail gari kontra taretta ehen ba bogi chamaga tara taruk hapchinduna chathok chasin tawripa miui singi safanaba thorang lokhakhrai Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aizawl amadi Assamgi tongan Mapham Singdagi Yamlaba drug sing Fagatkhre Narcotic Control Bureau NCB amadi CRPF ki apunba kangmuna Aizawl gi mapham kharada thiba humbagi thabak chathabada drug kilogram mangaga gram chamapan ga konrana chenaba mioi nipan fagat pangamle hari Pawasina hai fagalaba miyoshing ado police na wahang pawin chathabada drugs ting ado Indo Mamar ngam khaila na puraklaga Bangladesh tamna puna ba honaramani haina khangle hari
Amaromda state authorities Singapore kusamdaduna chappada hena kudong chanabagidama Guwahati NCB gi anauba regional office amasu hangdokre hari. Amaromda Assam police na Karbi Along Silver amadi state asigi tongan Mapham Singdagi drug kaya fagatpa ngamkre. Ngarang Assam police na Mapham Sing asidagi lupa koti taramathoi rongi value oigadaba NDPS contravent KZ chama amadi Zava tablet kaya fagatpa ngamle hari. Assam police na mayai kaba drug sing marufang na muthanaba changsilapa khongjang asibu Assamgi Chief Minister Hemanta Biswasna thagatpa phongdokre. Loyalana Assam police na drug ki mayokta changsinaba honariba khongjang asi mai pakpa khongjang amo habidu oire. Assam police na mathau masak khangna drug ki mayokta changsilapa khongjang asina drug karbar tawriba miyoi singda akiba amadi ninghanaba pohale hana su phongdokre. Ukhrul district ta ka hena ingbadagi untare. Hauzik ningtham tha matam asida Manipur gi Ukhrul district ta ingmagi chang nongmagi hengalakpadagi ayuki matamda untare. Ngasi ayuk phawuda Ukhrul district ta ingmagi chang asi Celsius degree taruk oiki hari. Chei khudingi yengnabada handak ningtham tha asida Ukhrul district ta ingmagi chang hengalakle. Ingbadagi Mapham adugi miyamna awaba mayoknaba hore hari. Indian Meteorological Department ki report matung inna Manipur, Nagaland, Meghalaya, Assam, Mizoram, Tripura, Himachal Pradesh amasung Orissa da lakliba numit ta ani asida leichil kungna thaba amadi miyamna inggi awaba mayoknagani. Weather report asigi matung inna Haryana, Chandigarh, Delhi, Jharkhand, Orissa amasung Punjab ta ngasi ka hene inggi phibam da legani hari. Hingsagi thabak sing chathaba gang khusbu amagi miyoi 13 Delhi police na Fagatkhre. Delhi police na National Capital Region gi manak nakpa tongan mapham singda chathaba hingsagi thabak singda chenabani haiba gang khutpu amagi miyoi 13 fagatpa ngamkhre. Delhi police ki personnel chanipang ge yangkhai rom na ngarang athengba hingda chathakiba operation amagi makhada miyoi sing asi fagatpa ngamkhibani. Delhi police na hai fagalaba miyoi sing adu micham singdagi namduna sel khaiba aina yadaba mongda nongmai karbar tawba drug trafficking amadi huran chinthigi dabak singda chenaba singni. Fagalaba miyoi sing asidagi pistol 19 live cartridge nifu humdoi bulletproof Gari ani chaka ani ki Gari ahum mobile phone chamaga kunithoi wireless set ani sell oina lupa lakh tara amadi nisagi polam gram chatruki yang kai fagat pangamki. Delhi police na hiramasigi matangda armed act NDPS act amadi excise act ki makhada case tara taruk lokhale hari. December 3 fawbugi manungda passenger singgi vara handokhinaba ministry na Indigo da khangainkhrai. Indigo gi flight sing cancel tawkhibadagi achoba crisis ama mayoknariba asiga mari lenana Bharat Sarkar gi Ministry of Civil Aviation gi maikhaidagi cancel tawkhraba Indigo gi flight sing gi passenger sing gi vara December 3 ki manumidang pung 9 fawbugi manungda handokhinaba akanma warning tawkhrai. Ministry gi maikhaidagi makhatana haribana flight cancellation na maram oiraga travel plan da effect toraba passenger singi rescheduling charge su hena lawdana bakhangai. Karigumba ministry na hariba pham asi thabak to onthok ta bahata arabadi madugi chapchabe action lokhikani. Flight cancel tawkhibana passenger singi hoji phawba phangba ngamdana leriba luggage sing adu pongni funi pan phawgi manungda Indigo gi maiketigi thindok tuna passenger singi residence da natraga makhoina khalaba address adu da yehona ba warning tawkhrai. Loyalam airlines singi maiketigi hiramasigi matangda passenger singa communicate tawduna karama matamda luggage sing adu makhoida yehongadagi habadu chapchana khangangadabani. Darkar lerabadi hoji leriba passenger right regulation gi makhada compensation pigadabani. Indigo gi maiketigi dedicated passenger support amasung refund facilitation cell hangdoktuna passenger singna thingnari bakhudong chadaba sing adu kokhanaba honagadabani passenger gi right adu chapchana ngakna chanabasu honagadabani hari. Film Forum Manipurna Sangai Festival Fagatkhre leite haina phongdorakli. Haukiba November ge aroiba chayola pangthokiba Manipur Sangai Festival lisingani kunmanga gi manung chana pangthokiba Sangai Film Festival lisingani kunmanga asti Manipur Film Forum na singkiba leite amasung Fagatkhre leite haina forum asina thadorokpa cherolamana hari.
ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯄꯥꯡꯊꯣꯛꯈꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯤꯜꯝ ꯗꯤꯕꯦꯂꯞꯃꯦꯟꯠ ꯁꯣꯁꯥꯏꯇꯤꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯤꯜꯝ ꯗꯤꯕꯦꯂꯞꯃꯦꯟꯠ ꯁꯣꯁꯥꯏꯇꯤꯅ ꯃꯁꯤꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ MSFDSꯒꯤ ꯑꯥꯔꯀꯥꯏꯚꯇ ꯂꯩꯔꯤꯕ ꯐꯤꯜꯝꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯎꯠꯇꯨꯅ ꯀꯥꯞꯈꯤꯕꯅꯤ꯫ ꯀꯥꯞꯈꯤꯕ ꯐꯤꯜꯝꯁꯤꯡ ꯑꯗꯨ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯃꯁꯥ ꯃꯁꯥꯅ MSFDSꯒꯤ ꯑꯥꯔꯀꯥꯏꯚꯇ ꯗꯣꯅꯦꯠ ꯇꯧꯈ꯭ꯔꯕ ꯐꯤꯜꯝꯁꯤꯡꯅꯤ꯫ ꯐꯤल्मसिंग असे ऑथोरिटी पुनमक MSFDS की ओरिबनी। हंदक पांगथोकिबा संगाई फिल्म फेस्टिवल अदु फिल्म फोरम मणिपुर न सपोर्ट तौखिबसु लेते। हौखिबा चही सिंगदा पांगथोकिबा संगाई फेस्टिवल ददी फिल्म फोरम मणिपुर न सपोर्ट तौदुना फेस्टिवल असिगी मनुंग चना तोंगान तोंगानबा एंटरटेनमेंट प्रोग्राम कया अमसु पांगथोक्तुना लाखी। अदुबो हंदकी फेस्टिवल असिददी लेबाकी इहो अमसुंग IDP सिंगी अवाबदा सरुक यादुना प्रोग्राम अमता पांगथोकिदे हरी। पाउगी मरक थतना लोयालम E-PAO ताबिरिबा खुदिमकना चैनल असिबु नुंसिबिदुना लाइक अमदी सब्सक्राइब तौबिदुना सब्सक्राइबर मसिंग हेंगत हनबदा अदोमसु मतेंग पांगबियु। अरोबदा मरोबा पाउ अमुका हन पिजरी। चिंग तम खादने येलो पुरब सिंगना अवा अना तारापु मतमदा मतेंग पांगबा असिना तुंग कोइना नुंसी चानना लेमिननबगी मरी हाबिदु ओइरगनि हाइना खुराइजम अथौबना फोंदोखरै। पोचै पुसिलपा गारी चामगा तारामंगा इम्फाल चंखरै। इंडिगो फ्लाइसिंग था असगी तरादगी तरामंगा फाउगी मनुंगदा हानगुम मथौ तौबा ngamlagani हाइरी। matang asida Loyalam E-PAO na namitangi pau bibil lezari tabiri ba khudimako amuka hana kurumjani